Online Manipuri nungthili pau yengbiriwa pumnamak puthoi laisramna khurumjari ahanbada maruiba pau khumba news tagi lokhojarake konsa khulda liangmai naga nupi amana yum sanaba yumfam tholubada kuki sing tholakduna liangmai naga nupi adubu fu chaibagi thabak chatharakhraba matung yaningdaba phongdoktuna kangpokpi amadi churchanpur faunaba lambi thingjinduna indefinite shutdown tawkhraba matung kuki sing nasu nagana lambi thingliba asigi yaningde haiduna counter oina lambi amuk thingjinkhre Ngarang Chief Minister ki Secretariat Office ta Lieutenant General Vikas Lakera ABSM SM DGAR amadi Major General Raf Roof Singh Sena Mandal IGAR South ka Chief Minister N Biren Singhaga unaduna wari sanakre wari sanabadu da Manipur da oiriba situation gi matangda kupna khanakibaga loinana border issue amadi security concerns singi matangda su khanaina ki hairi Kuki na maitai asi sungchang changhalaroi hairabadi aikhoi chara henduribani MLA Rameshwar kanglai papun ma kholauge update gi lokhojarake churchanpur da church ama mai chakre mai papun ma kholauge update gi lokhojarake nagana masagi lamda yum sage taubada kuki singna makhada kuki gi bunker lei yum sabe yaroi haina thingki hairi opposition kangbu na laingak asigi aruna thuf khangdok na bahotna riba asigi langda thudana bahotna Ministry Chief Minister opposition kangbu na lainga asigi aruna thuf khangdok na bahotna riba asigi langda thudana ba Hona Ministry amadi mathang chahidagi kabui proof ki gangai asi moirangda laiba sangai ethnic park ta sinnaba Manipur lenga ki budget ki senfam hengalagani haina Chief Minister N Biren Singana phungdokre wafam asing asi sagol manda laiba Ramji Kailong rangda pangthokkiba state level gangai festival sarugya balak pada phungdokhibani